mayam punamakta khurumjari hausiksi am crucial oiba aruba tanja amani Manipur gi ai khoidi haijagi ai samaki amasung ai gi party gi taraptagi communist party gi taraptagi laiba BJP gi sason sigi manungda mayamda angak angak pathogdo wathok punamaki thamoi sokpa kayama halengdana tawrakani haibasi khoidi predict tawjagi isam samna CABC board mamangdi moi tawni na dum hai praja miyam su haugi khoi punamak adubu board maya nakshala kandadi karamain tawginu praja si tumen leina gi aduga CAB tawgadorimni haiba dol adugi miuta board su dum pishin gi punamana khangni hujikti moidi hanadagi hena mapangan kanba absolute power ama paishilaga leipak asida sason chalairakpagi manungda what is happening today Jammu Kashmir de kari thoi bage North East kari tawdori ge si phong na lautho ab natra CAB chana hangani article 370 35A lauthokani hai khoidi ngame haina tawriba sida ngasidi naga accord ki wafam CAB gi wafam se Manipur ki praja da anubudi nate tawiga masung election mamang do oigiba scenario huji oiriba sidi ani chi tu nong te yengbiyo haijani food for thought wakhal gi chinjaga du ngasidi aikoi matik chana lebam thoktribara moina kari tawrkadage si ngasi COCO sing aduga atei political party punamak anauba iho ama lakpa ui mase akoi nan irabot de gi palon da sum lauthok sakhi baduni aikoi we are supporting it we are there sigumba prajana asha tawdaba praja gi demand si tagadrai khaluba punamak tu gi onate ne badalai adu orgedi kari gi damakta asuk yamna mangak kanba miyam sigi apam bapam da bapunamaksi karim ta khanadana akhoi tawni haigram nina tawradawni haiba pot asida changjalak pu it's a fascistic tendency nampu kon tawni tawradawni haiba pot ase afaba oiroi Manipur praja mikup nahong singna leitaba yaroi hujiksi yamna ningba kaiba mong da praja gi expectation adudi government sini yonaba tawrakani haibda idi thajadi so we have to be alert and this is their lives adu sigumba tanja sida ranti tawriba praja gi mihut oidana assembly leibiriba kangbusu hujikti unfortunately moigi yanadaba adagidi nakpak tanabi phimom de lerga praja miyam gi dabi asi karam tona phanganga dage haiba adom dagidi mai mahutta ai oidaba yade ko mai inthu daba yade ai khoina mu pai daba yade bi mongda BJP manung da su crisis adagidi opposition level Congress ki manung gisu BJP de yaugadra du tawgadraina makhong thangkatna ko chongthok chongsin tawgadobagi tawnari mayam sidi itihas na ngakpiroidaba phire bamne lawi please stop sigumba hop nobing tawba adagidi chongthok chongsin tawba subidha di yumpham morga ranti tawba sidi khoidi tawhan janingdri issues are very real praja gi thamoi sokpa matamamu oirkadori swaida attention ama pibiu nangi famuna baduni hena maruide yanaba purab khoi phai praja gi dong chahi manga se taroga phajana sason tobiu haininge ba khoidi adu natadna magi apamba ujik si lamjing bina ba leitraba lamang naraba praja se oire praja si ngaure ba no praja gi ngauri se center dagi state dagi leiriba leadership sina ngauhan bani haiba sibu kanana lali haidorino it is they who are the responsible people they have to rectify they have to correct themselves they have to lead the people praja se mai kai chumna mayon chumna to ujik cheng kilo de lupa ngai hola bane ba ujik phaulo oidori ne ba yamba sita lakadori pochi mamal tangkhalak pagi the financial crisis already in the country miyam se hingbada ngamo oidori ne madu matakta saktang bai sum thor kadori ba punamak si yeng kanda leipa ki sason chumna toba songthok chongsin tawdaba aduga ai khoi mayam gi yanabagi matungina rainti se subidha di yumpham oiba nataba people ki interest da miyam gi awabada karam tawno kon gad ge ba miyeng da sason tawhon bado maduni mayam na asa tawri se madu tawna bagi lambi du dagi ona tenere kali it's very unfortunate ji chumthok pusu ai di waga da mali